Arambai Tengol Lishing Purel Korong Makuman Gabdeta Gilokotjorke, Mayam Janguna Hona Badai mi Hondokpadi Lishing Adubu, Lairai Pan, Kaba, Eshing Tingbadi, THABAK Wali, HWJIKSU in a Nong Sulep Tray. Romi Maitagi, Po some of the Gilokotjorke, Kudaki basing Chaugi Awabada, Miamgi, Fanabagi Damak, volunteer to riba. Arambai Tengol Kudingmak Salute Tawzari, Eshing na Changba Kudong Chadaba Konung Mamang area hospital Singdagi Yumda, Hangadaba Anaba Kaya. Chokta Balaitana, Hondok Honjin Tauri, Aigimina Urai. Film Rosan Singh update Gilokotjarake, Arambai Tengol Gingarang, the Gehingtum, the Nathabak Hokre, Meeoi Fanayam Tarasu Maral Fanayam Sirasul Laibaki Chirabatanja di Makoi Adum Mamang Tagan Bani, Aina Pungta Tagat Panate, Tabak na Ulakani Adum Yengo, no offense. Ising na Chenta Kiba Angang ani Yaw na Meeoi Mai Pang na Kalhobang ang Kreng nga Siginumit asi IMD na Manipuri Mafampum na Magta Red Alert Lautokre. State asida haukiba numit kharani asida chukiba leptaba nong na maram oiraga Imphal turalgi tongan-tonganba mafamsingda ising pathokpadagi mafam kayada ising Echao YAONA hauze Imphal tural high flood level gi mathakta chele Imphal East district da dolai dam gi satar ma ising gi saphona phakai khre amadi ithai beres gi satar mari mak hangdokre Manipur gi mafam sinba thungna churakiba nong na maram oiraga state asigi maru oiba tural singi imaitam na tamna wangkhalakpa na maram oiraga tural mapal da laiba laikai gi Meeoi sing mikum na hom sing na lainari Senapati district nong ka hena chubana maram oiraga Imphal tural gi imai ka hena wangkhalaktu na ngarang numidang dagi tural asigi imai asi high flood level gi mathakta cheli Imphal tural dagi pathorakpa ising na mafam kaya ising Echao gi awaba mayoknare Imphal tural gi nakal da lairiba new chekon maya da ising pathoraktu na mafam kaya da ising thumjin khre hauji new chekon konung mamang andro parking palace compound Imphal gi studio complex na chingba mafam sing ising thumjin khibana maram oiraga chathok chasin da khudong chadaba kaya mayoknare palace compound da laiba Imphal gi studio complex ising thumjin khibana maram oiraga program sandokpa lepkhre adum oinamak mayang Imphal da laiba gi high power transmitter dagi kangla channel amasung pung 3:30 gi paudi mahusagum leptana sandokhigani hairi Imphal tural gi nakal da loriba lamlong telepathy mapa Nilakuthi Khongampat Khabam Lai Harau from the Chingba Mafam Sing the Tural dagi ising pathorak padagi Maikai Adom dasu ising Echao YAONA Haingang Achan Bigay desu Torban the Tural gising ifut farok padagi ising thumjin bahawre Imphal East district ki Haikru Makhongda ising na chentha khiba angang ani Yaw na Meeoi mai pang na kalhobangam kre ising na chentha duna khudong thiba nanglam gadawraba Meeoi adudi konjengbam sananu ni fugani thoi mapureba giming konjengbam nongai lingjel thoibi mapan amadi ngamba mari ni hairi nakalamorom da lakadoriba numit mari ni asida Manipur gi loijing loyada kan manong chuba Yaw na akhak araw mayok na khigani haina Indian Meteorological Department IMD na Manipur pumbada red alert amadi yellow alert lauthokre hiram asigi matangda Ministry of Art Science ki makhada laiba IMD gi Meteorological Imphal dagi thadorokba special weather bulletin amana hai haukiba pungkun mari asida Senapati da nong chubagi chang asi 15.42 oiki aduga ukhuldana centimeter 7.622 gi chang da chuki Takadariba pungkun mari asida Manipur gi Chandal Chuarchanpur Senapati Tangmenlong amadi Ukhrul district da low flash flood ki khudong chadaba mayokna ba yai amarom na ngasigi numit ase IMD na Manipur gi mafam pumna makta red alert lauthokpaga loinana state asigi loijing loyada nong chubagi chang asi kanna amadi yamna kanba mawong da chuba yabagi oithokpa lei masigi iroinana akhak araw amadi pungda kilometer 30 dagi 40 fawbagi Chang oigadaba nungsi sitpagi oithokpa lei amaromda hayengdagi lakliba tang ahum fawba asi IMD na Manipur pumbada yellow alert su lauthorakli Dolai thabi beres ki shutter number 3 kaire beres asi khudong thiningai oire Haukiba numit kharani asida nong leptana chubadagi tural isingi imai hena wangkhalakpa maramna Imphal East district ki manung chana lariba iril tural mathakta saba dolai thabi beres ki shutter number 3 gi saruk khara kairi hairi mafam adudagi fangba paw amana hai handak leptana nong churakpadagi tural asigi imai ka hena wangkhalakpa amadi isingi akanba sapfuna maram oiraga dolai thabi beres ki shutter number 3 gi mathak thangba saruk khara kairi shutter 6 laiba dolai thabi beres ki shutter sing asi ising khara chawkhalakpa matamda khara makhai di chingkhalaga thambani adubu handak numit kharani leptana nong tarakpadagi matang asi dadi shutter amata chingkhar haudabana ising gi safuna tekbani adum oinamak shutter amadi khara chingkhalaga thamli hairi paw sina hai hojik dolai thabi beres ki shutter number 3 gi saruk khara kaiba du ising gi safu kan mana maram oiraga mari lenaba official singna samjin sajin baki thabak chathabangam dan lairi ising gi safu kan mana maram oiraga
mechin tawraga chingkhatpa ngamdana leiri lemhauriba shutter-sing adusu isinggi safu ka hena kanba maramna mechin sizinaraga chingkhatpada khudongchadaba fibam kaya mayoknari kariguma nong asi makha tana churabadi dolai-thabi bereski fibam ka hena lusilakpa thoklabadi damasi kaibagi fibam da leirakpa yai haina pausina makha tari mafam adugi khunjasingna phongdorakpada dolai-thabi bereski shutter-sing asi matam chana mari leinaba department na hangdoklamlabadi hawjik tholiba ising ichawgi khudongchadaba si khara makhaidi safarambasu yai Pauning ko dagi lakotjarake nong churaktringaida yengsilhodabana ising ichawgi awaba mayoknare kumgi nong matam yawraklabasu ngasi ngarang leptana chusilakpa nong na lamdamsigi mafam kharada ising ichawgi awaba kaya mayoknare sorok ayamba ising thumjinkhiduna miyamna chathok chashin tawbada awaba kaya mayoknaba hore lamdam asida leiriba turelsigi ising imai wangkhalakpaga loinana mafam kaya ising thumjinkhiduna yum kayagi Meeoi awafamda taduna leire leptana chukiba nong aduna yum kaya ising thumjinbada natana mahai marong kaya amanga tathoale leifam chafamgi awaba kaya mayoknari nong ka hena chuba sina landslide mudslide thoktuna lamdamsigi miyamgi nongmada changdraba yadaba polamsing purakpa gari singi chathok chashinda apanba pire Hawjik oriba fibam asidadi nong adumak leptana churakpa tarabadi mafam pumnamaki Meeoi sing awaba kaya mayoknagani hawkiba chahida manipurgi konong imphal-gi manungda mamangda amukta thokibagi record leitaba ising ichaw thokre thokiba ichaw adu thoktrigai mamangdasu khutumuk chawba len fawpa takhiduna mafam kayada jingana kuppa yum kaya hohankiba loinana sitkhiba nonglai nungsida yum kaya amanga tathohanki len takhiba amadi nungsit sitpana yum kaya mangta hankibagi awaba singgidamak Laingangna pangba yaba mating pangbada awaba oibagi marakta mating sing adu yenthokpada penadabagi wakat leiringai amuk ichaw adu thokibani ichaw aduna manipurgi achoba kaithel oriba thangal amasung pauna kaithelgi mafam ayamba feet 3-4 gi mathakta ising thungki maram aduna nong khajiktang churaklaga ising chenthafam leitaba turel ising su khangchaw chawkhalakpa sina thoaliba awaba si karamna ngakthokpa ngamgani haibasi mari leinaba loisangna nong churakthringaida ichawgi awaba mayoknabra haibadu amukdang khandaningi India da COVID active case Lishing ani ga chat yaukre Mizoram da ani thengnakre handakta nauna Southeast Asia gi leibak singdagi sandorakliba COVID viral RN1 laichut asigi active case India da Lishing ani ga chat yaukre awang nongpuk lamdam gi Mizoram da so laichut asigi active case ani thengnakibaga loinana Arunachal Pradesh da so mirol binupi ama positive oiba thengnakrabani Ministry of Health and Family Welfare na anoba COVID laichut asiga mari leinana phongdokibada leiba asida Kerala da nauna active case masing Chaniga kunga tore thengnakibaga loinana punna active case masing 1,194 yaukre Kerala na laichut asigi makokta leiri mathangda Maharashtra da active case masing 1,3 thengnaduna anisubada leiri amadi leiba asigi capital Delhi da active case masing chaniga marfutara mari thengnaduna ahumsubada leiri ministry na phongdokhiba warol asigi matung ina Gujarat active case masing chaniga kulhumdoi Maharashtra da nauna active case marfuga mari ama thengnakibaga loinana punna 4,38 yaure hairi West Bengal da anoba COVID laichut asigi case yankayong ga mapan nauna thengnakibaga loinana punna 113 yaukre khwaidagi nauna pauda Karnataka da masigi chahi humfuga suraba nupa ama COVID positive oikibaga loinana laichut asina maram oiduna leikidre hawjik state asida laichut asina leikidabagi migi masing ahum sukre